ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯄꯨꯔꯒ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯌꯥꯏꯇꯝꯃꯒꯤ 113 ꯁꯨꯕ ꯁꯔꯨꯛ ꯑꯗꯨꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯡ ꯑꯃꯗꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯥꯊꯩꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯇꯔꯪ ꯆꯠꯄꯒꯨꯝ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯂꯤꯌꯥ ꯑꯗꯣ ꯊꯣꯔꯛꯂꯒ "ꯇꯥꯕ꯭ꯔꯣ? ꯀꯔꯤ ꯇꯧꯔꯕꯒꯤ? ꯅꯃꯥꯟꯅꯕꯗꯨ ꯆꯠꯈ꯭ꯔꯕ ꯅꯠꯇꯔꯣ? ꯂꯥꯛꯑꯣꯁꯤ, ꯆꯪꯉꯛꯑꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥꯁꯨ ꯂꯥꯛꯂꯒꯅꯤ"꯫ ꯑꯁꯨꯝꯅ ꯃꯂꯤꯌꯥꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯆꯪꯈ꯭ꯔꯤ꯫ ꯁꯤꯡꯁꯟꯒꯤ ꯃꯇꯥꯡꯗ ꯃꯂꯤꯌꯥꯒꯤ ꯃꯐꯝꯗ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯐꯅꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯀꯥꯔꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯆꯥꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯃꯛ ꯅꯨꯡꯁꯤꯠ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯕ ꯑꯃ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯁꯤꯠꯆꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯁꯥꯎꯝ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯁꯥꯎꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯥꯃꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯈꯪꯕꯗꯤ ꯀꯥꯔꯣꯡ ꯈꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏ ꯑꯁꯤꯅ ꯁꯥꯃꯤꯟ ꯄꯤꯕꯁꯨ ꯃꯍꯥꯛ ꯈꯛꯇꯗ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯔꯣꯡ ꯑꯗꯨ ꯃꯄꯥ ꯆꯥꯅ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯁꯣꯏꯗ꯭ꯔꯤ, ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯏꯁꯥꯗ ꯁꯥꯃꯤꯟ ꯄꯤꯔꯛꯄꯒꯨꯝ ꯉꯁꯤꯁꯨ ꯄꯤꯔꯛꯂꯤ꯫ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯁꯤꯝꯂꯥ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤ ꯑꯄꯤꯁꯛ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯄꯔ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯛꯏ꯫ "ꯑꯩ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ, ꯅꯍꯥꯛꯀꯤ ꯑꯋꯥ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯤ꯫ ꯍꯥꯏꯕꯤꯔꯝꯂꯣ, ꯅꯍꯥꯛꯅ ꯁꯤꯟꯅꯅꯤꯡꯕꯗꯣ꯫ ꯅꯆꯥꯅꯅꯥꯏ ꯑꯣꯏꯕ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯝꯂꯣꯗꯣ꯫ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯈꯛꯇꯗ ꯑꯣꯏꯍꯜꯂꯝꯃꯣ, ꯑꯋꯥꯅ ꯇꯥꯍꯟꯕꯤꯔꯝꯒꯅꯨꯀꯣ꯫ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯅꯨꯡꯉꯥꯏ ꯃꯃꯤ ꯇꯥꯅ ꯂꯩꯕ ꯐꯪꯈꯤꯗꯕ"꯫ ꯑꯁꯨꯝꯅ ꯀꯥꯔꯣꯡꯅ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯜꯂꯒ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯈꯪꯍꯧꯗꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯏꯔꯪ ꯂꯪꯕ ꯃꯃꯤ ꯑꯃ ꯃꯤꯇꯝꯂꯛꯑꯝꯃꯤ꯫ ꯃꯤꯇꯝ ꯑꯗꯨ ꯎꯕꯗ ꯀꯥꯔꯣꯡ ꯑꯗꯨ ꯃꯃꯤꯇ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯁꯤꯗ ꯁꯥꯐꯣꯡꯂꯔꯤ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯋꯥ ꯑꯗꯨ ꯑꯁꯨꯝꯅ ꯄꯥꯎ ꯁꯥꯔꯛꯂꯝꯃꯤ꯫ "ꯍꯦ ꯇꯥꯃꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯈꯨꯜꯂꯥꯛꯄꯤꯅ ꯌꯥꯔꯕ ꯄꯨꯀꯣꯛ ꯑꯃꯥꯏꯕꯨ, ꯉꯁꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯥꯎꯇꯥꯛꯀꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗꯣ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯅꯥ ꯈꯣꯡꯅꯥꯡ ꯂꯥꯏꯌꯨꯡꯗ ꯄꯨꯊꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯅ ꯏꯐꯨꯠ ꯑꯃ ꯐꯥꯎꯔꯛꯂꯒꯅꯤ꯫ ꯂꯩꯕꯥꯛ ꯂꯩꯗꯣꯜꯅꯨꯡꯗꯒꯤ ꯏꯐꯨꯠ ꯑꯗꯨ ꯐꯥꯎꯔꯛꯀꯗꯕꯅꯤ꯫ ꯏꯀꯨꯠ ꯀꯨꯠꯂꯝꯕ ꯈꯣꯡꯅꯥꯡ ꯄꯨꯊꯈꯤꯕ ꯃꯐꯝ ꯑꯗꯨ ꯏꯐꯨꯠꯇꯒꯤ ꯊꯣꯔꯛꯄ ꯏꯁꯤꯡ ꯑꯗꯨꯅ ꯄꯤꯛ ꯊꯟꯅ ꯄꯥꯅ ꯂꯩꯔꯒꯅꯤ꯫ ꯏꯐꯨꯠꯇꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥ ꯄꯨꯝꯅꯃꯛꯇꯣ ꯀꯣꯛꯄ ꯑꯣꯏꯖꯔꯣ꯫ ꯃꯁꯤꯕꯨ ꯌꯥꯋꯥ ꯄꯥꯎ ꯁꯥꯔꯝꯒꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯥꯛꯂꯤꯕꯁꯤꯅꯤ"꯫ ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯂꯥꯏ ꯑꯗꯨꯁꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯤ꯫ ꯀꯥꯔꯣꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯉꯛ ꯃꯃꯤꯠꯇ ꯃꯄꯤ ꯔꯥꯁꯤꯡ ꯏꯁꯣꯔ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯏꯕꯪ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯆꯥꯟꯅꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯝꯂꯥ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯇꯟꯖꯥ ꯑꯣꯏꯕꯅ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯁꯤꯝꯂꯥꯅ "ꯇꯥꯕ꯭ꯔꯣ? ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ? ꯑꯍꯤꯡ ꯃꯇꯝꯁꯤꯗꯕꯣ? ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯅꯪ ꯅꯁꯥꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ, ꯃꯥꯏꯊꯣꯡꯒ ꯏꯁꯨꯛ ꯁꯨꯛꯂꯗꯅ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯀꯨꯏꯔꯦ, ꯊꯥꯕꯜ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯥꯛꯑꯣ, ꯑꯉꯥꯡ ꯍꯧꯒꯠꯂꯛꯂꯒꯅꯤꯌꯦ, ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯣꯏꯌꯦ"꯫ ꯑꯁꯨꯝꯅ ꯁꯤꯝꯂꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏ ꯆꯤꯡꯁꯤꯜꯂꯒ ꯄꯨꯁꯟꯈ꯭ꯔꯤ꯫ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯄꯤ꯫ ꯑꯗꯨꯒ ꯀꯥꯔꯣꯡꯅ "ꯁꯤꯝꯂꯥ, ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯅꯗꯤ ꯈꯪꯂꯤꯔꯣꯏ꯫ ꯑꯩꯒꯤ ꯏꯁꯥꯗ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯄꯅꯤ꯫
ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯏꯀꯪ ꯊꯣꯛꯂꯤꯕꯁꯤ ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯎꯕꯤꯔꯤ ꯃꯄꯨ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯕꯅꯤ ꯑꯋꯥꯅ ꯀꯌꯥꯁꯤ ꯌꯦꯡꯕ ꯉꯝꯅꯕꯗꯒꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯩꯔꯣꯡꯅꯨꯡꯗ ꯈꯣꯡꯅꯥꯡ ꯄꯨꯊꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯅ ꯏꯐꯨꯠ ꯑꯃ ꯐꯥꯎꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯋꯥ ꯄꯥꯎ ꯁꯥꯔꯝꯃꯤꯗꯣ ꯏꯐꯨꯠꯇꯨꯗꯒꯤ ꯊꯣꯔꯛꯄ ꯏꯁꯤꯡꯅ ꯇꯥꯃ꯭ꯌꯥꯊꯦꯜ ꯈꯨꯜꯒꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯄꯨꯡꯀꯣꯛ ꯀꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯈꯪꯗꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯌꯋꯥ ꯑꯁꯤꯕꯨ ꯑꯩꯕꯨ ꯍꯔꯥꯎꯁꯤꯔ ꯀꯔꯤꯕꯨ ꯇꯧꯁꯤꯒꯦ ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯃꯣꯠꯁꯨ ꯑꯩꯉꯣꯟꯗ ꯐꯣꯡꯉꯨꯗꯅ ꯁꯤꯝꯂꯥꯅ ꯑꯁꯦꯡꯃꯛꯀꯤꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯕꯅꯤꯅ ꯇꯧꯔꯤꯕꯁꯤ ꯃꯇꯝ ꯌꯥꯝꯅ ꯀꯣꯏꯅ ꯆꯪꯈꯤꯅꯤ ꯊꯥꯕꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯀꯥꯏ ꯑꯗꯨꯗꯤ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯄꯨꯈ꯭ꯔꯤꯅꯤꯅ ꯇꯔꯛ ꯇꯔꯛ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ ꯂꯝꯅꯒ ꯆꯥꯎꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯗꯣꯔꯤꯕꯅꯤ ꯐꯔꯦ ꯏꯐꯨꯠ ꯊꯣꯔꯛꯂꯕꯗꯤ ꯍꯥꯟꯅꯒꯤ ꯃꯁꯥꯒꯤꯁꯨ ꯄꯨꯈ꯭ꯔꯤ ꯂꯩꯖꯕꯅꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯏꯁꯤꯡ ꯑꯗꯨ ꯏꯇꯤꯜꯂꯒꯅꯤ ꯃꯗꯨꯅ ꯐꯠꯇꯕ꯭ꯔꯅꯤ ꯏꯁꯣꯔ ꯃꯍꯥꯛꯁꯨ ꯃꯕꯨꯛꯆꯦꯜꯗꯤ ꯐꯕ ꯖꯥꯠꯅꯤ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯂꯩꯕꯨ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕꯅꯤ ꯀꯥꯔꯣꯡꯅ ꯌꯥꯔꯤ ꯅꯨꯄꯤ ꯅꯪꯒꯤ ꯃꯔꯩ ꯁꯥꯡꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯊꯔꯛꯄꯗꯣ ꯇꯧꯔꯛꯂꯒꯅꯨ ꯇꯨꯝꯃꯣ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯤ ꯑꯉꯥꯡ ꯍꯧꯒꯠꯂꯒꯅꯤ ꯅꯪꯕꯣ ꯅꯪꯅꯗꯤ ꯅꯆꯥ ꯍꯧꯒꯠꯂꯛꯀꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯆꯔꯤ ꯅꯁꯥꯅ ꯂꯥꯎꯅ ꯉꯥꯡꯂꯤꯕꯗꯨꯒ ꯌꯥꯔꯦ ꯌꯥꯔꯦ ꯇꯨꯝꯃꯣ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯊꯕꯛ ꯊꯧꯔꯝ ꯌꯥꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯨꯝꯍꯟꯈ꯭ꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯥꯔꯖꯦꯁ ꯒꯦꯃꯤꯡ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯅꯤ ꯋꯤꯟꯖꯣ ꯑꯦꯞ ꯑꯁꯤꯗ ꯅꯍꯥꯛꯅ 70+ ꯍꯦꯟꯅ ꯒꯦꯝ ꯀꯌꯥꯁꯨ ꯐꯪꯒꯅꯤ ꯏꯁꯝ ꯁꯝꯅ ꯂꯨꯗꯣ ꯀ꯭ꯔꯤꯀꯦꯠ ꯀꯣꯜ ꯕ꯭ꯔꯤꯛ ꯄꯨꯜ ꯃꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯗꯣꯝꯅ 50 lakhs ꯐꯥꯎꯕ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯐꯪꯕ ꯌꯥꯒꯅꯤ ꯃꯁꯤ ꯈꯛꯇꯗ ꯅꯠꯇꯦ ꯑꯗꯣꯝꯅ ꯄꯩꯁꯥ ꯊꯤꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯃꯛ ꯁꯥꯟꯅꯕ ꯌꯥꯔꯤ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯐꯦꯟꯇꯥꯁꯤ ꯇꯤꯝ ꯑꯃ ꯑꯦꯞ ꯑꯁꯤꯗ ꯂꯩꯔꯔꯤ ꯃꯁꯤꯗ ꯀꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣꯝꯒꯨꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯄ꯭ꯂꯦꯌꯔ ꯀꯌꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯐꯪꯂꯤ ꯏꯔꯥꯏ ꯂꯥꯏꯅ ꯒꯦꯝ ꯑꯃ ꯀꯥꯕꯗꯤ ꯇꯔꯥꯏꯅ ꯑꯣꯏꯊꯣꯛꯏ ꯑꯗꯣꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯕ ꯁꯦꯜ ꯀꯌꯥ ꯑꯗꯨꯁꯨ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯄꯦꯇꯤꯑꯦꯝ UPI ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯁꯨ ꯌꯥꯔꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯋꯤꯟꯖꯣ ꯑꯦꯞ ꯑꯁꯤꯗ ꯋꯤꯟꯖꯣ ꯁ꯭ꯇꯣꯔ ꯍꯥꯏꯅ ꯑꯃ ꯂꯩꯔꯤ ꯏꯁꯇꯣꯔ ꯑꯁꯤꯗ ꯅꯍꯥꯛꯅ ꯐ꯭ꯔꯤ ꯐꯥꯌꯔꯒꯤ ꯗꯥꯏꯃꯟꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯟꯗ ꯐꯪꯒꯅꯤ ꯏꯟꯗꯤꯌꯥꯒꯤ ꯆꯥꯎꯔꯕ ꯕ꯭ꯔꯥꯟ ꯀꯌꯥꯒꯤ ꯃꯤꯟꯇ꯭ꯔꯥ ꯍꯣꯠꯁꯇꯥꯔ ꯗꯣꯃꯤꯅꯣ ꯃꯁꯤꯅꯆꯤꯡꯕ ꯀꯌꯥꯒꯤ ꯗꯤꯁꯀꯥꯎꯟꯠꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯂꯤꯕ ꯂꯤꯡꯛ ꯑꯁꯤꯗꯒꯤ ꯆꯪꯂꯒ ꯂꯧꯊꯔꯁꯤ ꯂꯨꯄꯥ 50ꯁꯨ ꯁꯥꯏꯟ ꯑꯞ ꯕꯣꯅꯁ ꯑꯣꯏꯅ ꯐꯪꯒꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝ ꯑꯗꯨꯁꯨ ꯂꯥꯟꯊꯈ꯭ꯔꯤ ꯅꯣꯡꯅ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯤ ꯀꯥꯔꯣꯡ ꯑꯗꯨꯁꯨ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯉꯟꯅ ꯍꯧꯒꯠꯂꯤ ꯄꯨꯀꯣꯛꯐꯝ ꯑꯁꯤ ꯄꯥꯏꯕꯗꯒꯤ ꯃꯍꯥꯛ ꯑꯗꯣ ꯌꯥꯍꯧ ꯊꯦꯡꯅ ꯇꯨꯝꯕꯗꯣ ꯍꯩꯅꯈꯤꯔꯝꯗꯦ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯃꯁꯥ ꯃꯎ ꯑꯗꯨ ꯁꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯝꯂꯒ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯉꯁꯤꯗꯤ ꯊꯥꯏꯃꯩ ꯑꯗꯣ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯀꯥꯔꯣꯡꯅ ꯏꯆꯦ ꯊꯥꯏꯃꯩ ꯏꯆꯦꯁꯨ ꯑꯗꯨꯃꯛ ꯂꯩꯕꯤꯔꯝꯂꯦꯗꯅ ꯌꯥꯝꯅ ꯉꯜꯂꯤ ꯏꯆꯦꯅ ꯉꯁꯤꯗꯤ ꯊꯥꯏꯃꯩꯅ ꯏꯕꯨꯡꯉꯣ ꯀꯥꯔꯣꯡ ꯑꯩꯗꯤꯅꯦ ꯉꯔꯥꯡ ꯌꯨꯝꯗꯒ ꯍꯟꯗ꯭ꯔꯦ ꯏꯊꯟꯗ ꯑꯍꯤꯡ ꯂꯦꯛꯄꯗꯨ ꯅꯍꯥꯟꯒꯤ ꯈꯨꯊꯤꯕ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯌꯦꯠꯈꯤꯒꯦ ꯈꯔ ꯂꯩꯊꯒꯦ ꯈꯜꯂꯤ ꯈꯨꯂꯥꯛꯄꯤꯅ ꯏꯆꯦ ꯀꯔꯤꯒꯤ ꯌꯦꯠꯄꯅꯣ ꯏꯆꯦꯒꯤꯁꯨ ꯁꯔꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯀꯔꯤꯒꯤꯗꯃꯛ ꯌꯦꯡꯁꯤꯟꯅꯔꯨꯒꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯔꯣꯏꯁꯤ ꯄꯨꯛꯆꯦꯜꯗ ꯁꯦꯡꯅꯔꯒ ꯂꯣꯏꯔꯤ ꯑꯁꯤ ꯈꯛꯇꯅꯤꯗ ꯀꯥꯔꯣꯡꯅ ꯈꯨꯂꯥꯛꯄꯤ ꯏꯆꯦ ꯊꯥꯏꯃꯩ ꯅꯈꯣꯏ ꯑꯅꯤꯁꯨ ꯇꯥꯕꯤꯌꯨ ꯑꯩ ꯉꯁꯤꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯕꯅꯤ ꯈꯨꯟꯖꯥ ꯑꯇꯩꯗꯤ ꯎꯔꯤ ꯃꯌꯨꯝꯗ ꯆꯠꯅꯈꯤꯕ꯭ꯔꯥ ꯈꯨꯂꯥꯛꯄꯤꯅ ꯃꯈꯣꯏ ꯑꯇꯩꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯖꯔꯨꯁꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯉꯥꯏꯈꯣꯅꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯥꯅꯤꯡꯕꯅ ꯈꯧꯔꯥꯡꯂꯤ ꯍꯥꯏꯔꯛꯂꯣꯁꯤ ꯀꯥꯔꯣꯡꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯒꯤ ꯂꯩꯐꯥꯎ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯇꯝꯂꯤ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯔꯥꯎꯗ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯍꯔꯥꯎꯇ ꯌꯥꯝꯅ ꯅꯣꯛꯂꯝꯕ ꯈꯨꯂꯥꯛꯄꯤ ꯑꯗꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯥꯔꯣꯡ
ꯁꯦꯝꯕꯤꯕ ꯃꯄꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨꯗꯤ ꯆꯥꯟꯕꯤꯔꯤ ꯑꯗꯨꯕꯨ ꯀꯥꯔꯣꯡ ꯑꯩꯗꯤꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯁꯤꯗꯥꯏꯗ ꯄꯨꯈ꯭ꯔꯤ ꯆꯥꯎꯅ ꯇꯧꯔꯤꯕꯁꯤꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯇꯧꯍꯟꯈꯤꯅꯤꯗ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯅ ꯆꯥꯏꯕꯤ ꯂꯣꯛꯇꯒꯤ ꯑꯣꯏꯅ ꯆꯜꯂꯁꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯄꯤꯕꯤꯔꯛꯄ ꯏꯐꯨꯠꯀꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯁꯤ ꯄꯨꯈ꯭ꯔꯤ ꯑꯅꯤꯃꯛ ꯊꯝꯂꯕꯗꯤ ꯀꯣꯟꯅ ꯊꯪꯗ ꯏꯀꯪ ꯊꯣꯛꯄ ꯆꯍꯤ ꯂꯥꯛꯂꯕꯁꯨ ꯃꯗꯨꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯂꯒꯅꯤ ꯈꯜꯂꯤꯗꯣ ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯀꯥꯔꯣꯡꯅ ꯈꯨꯜꯂꯥꯛꯄꯤꯅ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯐꯔꯤ ꯑꯗꯨꯅ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯅꯍꯥꯁꯤꯡꯅ ꯊꯕꯛ ꯁꯨꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯨꯊꯍꯟꯈꯤꯁꯤꯀꯣ ꯑꯁꯨꯝꯅ ꯄꯨꯀꯣꯛ ꯑꯅꯤ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯇꯝ ꯑꯁꯤꯗ ꯂꯥꯔꯉꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯥꯊꯩꯒ ꯂꯣꯏꯅꯅ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯂꯥꯔꯉꯝꯅꯗꯤ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯁꯤꯡꯁꯟ ꯂꯥꯛꯂꯤ ꯃꯌꯨꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯂꯥꯔꯉꯝꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯊꯩꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯈꯨꯜꯂꯥꯛꯄꯤꯅ ꯂꯨꯍꯣꯡꯕ ꯀꯨꯏꯈꯤꯗ꯭ꯔꯤꯕ ꯅꯤꯄꯥꯗꯨ ꯂꯥꯛꯂꯦꯅꯦꯍꯤ ꯀꯔꯤ ꯂꯩꯔꯕ ꯂꯥꯔꯉꯝ ꯀꯥꯈꯠꯂꯧ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯂꯥꯔꯉꯝꯅ ꯈꯨꯜꯂꯥꯛꯄꯤ ꯁꯨꯝ ꯀꯣꯏꯊꯣꯛꯆꯔꯛꯄꯅꯤꯗ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯏꯊꯣꯡ ꯄꯨꯔꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯕꯨ ꯂꯩꯔꯒꯦꯅꯦ ꯈꯨꯜ ꯑꯁꯤ ꯏꯀꯪ ꯊꯣꯛꯄꯒꯤ ꯑꯋꯥꯕ ꯅꯪꯂꯤꯕꯁꯤ ꯉꯁꯤꯗꯒꯤ ꯀꯣꯛꯂꯒꯅꯤꯗꯣ ꯑꯗꯨꯒꯤꯅꯤ ꯃꯄꯨ ꯃꯍꯥꯛꯅ ꯆꯥꯟꯕꯤꯔꯦ ꯑꯗꯨꯒꯤ ꯍꯔꯥꯎꯔꯤꯕꯅꯤꯗꯅ ꯉꯥꯏꯈꯣꯅꯤ ꯅꯈꯣꯏ ꯑꯅꯤ ꯆꯨꯝꯅ ꯀꯣꯏꯊꯣꯔꯛꯄꯗꯤ ꯃꯥꯟꯗꯦ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨꯗꯅ ꯂꯥꯔꯉꯝꯅ ꯈꯨꯜꯂꯥꯛꯄꯤ ꯏꯇꯥꯎꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯇꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯈꯣꯏꯈꯥꯂꯦꯟ ꯈ ꯇꯥꯕꯤꯒꯅꯨꯀꯣ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯂꯨꯅ ꯇꯤꯟꯅꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯤ ꯃꯇꯝ ꯀꯣꯏꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯤꯁꯦꯜ ꯑꯣꯏꯅ ꯆꯦꯜꯂꯨꯔꯕ ꯏꯃꯥ ꯊꯥꯏꯃꯩ ꯍꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯑꯋꯥ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯔꯝꯕ ꯁꯤꯡꯁꯟ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯂꯩꯔꯦꯗꯣ ꯃꯁꯤ ꯈꯨꯜꯂꯥꯛꯄꯤꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯛ ꯑꯗꯣ ꯃꯗꯨꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯃꯁꯤꯕꯨ ꯋꯥꯀꯠꯄ ꯂꯥꯛꯆꯕꯅꯤꯗꯣ ꯃꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄꯤ ꯑꯗꯣ ꯍꯔꯥꯎꯕ ꯃꯅꯣꯛ ꯃꯥꯏꯊꯣꯡ ꯄꯨꯔꯝꯕꯗꯣ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯛꯁꯪ ꯉꯥꯡ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯣꯏꯈ꯭ꯔꯤ ꯈꯨꯗꯛ ꯑꯁꯤꯗ ꯊꯥꯏꯃꯩ ꯑꯃꯗꯤ ꯀꯥꯔꯣꯡ ꯃꯈꯣꯏ ꯃꯤꯌꯥꯝ ꯄꯨꯂꯞ ꯍꯧꯔꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯍꯨꯔꯥꯟꯕ ꯐꯥꯔꯨꯁꯤ ꯃꯤꯐꯠꯇ ꯆꯩꯔꯥꯛ ꯄꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯡꯁꯟꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯤꯡꯁꯟꯒꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯗ ꯃꯆꯥꯅꯤꯄꯥꯗꯨ ꯄꯨꯊꯣꯔꯛꯎ ꯈꯨꯗꯛ ꯑꯁꯤꯗ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯤꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯂꯩꯇꯦ ꯂꯥꯛꯇꯦ ꯀꯗꯥꯏꯗꯒꯤ ꯃꯆꯥꯅꯤꯄꯥꯅꯣ ꯍꯥꯏꯗꯨꯅ ꯊꯩꯗꯣꯛꯇꯨꯅ ꯈꯨꯝꯃꯤ ꯃꯃꯩ ꯊꯪꯗꯗꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯈꯨꯜꯂꯥꯛꯄꯤꯅ ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯌꯥꯊꯪ ꯄꯤꯔꯕ ꯃꯇꯨꯡ ꯌꯨꯝ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯕꯗ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯁꯤꯡꯁꯟ ꯑꯗꯨ ꯊꯤꯕ ꯐꯪꯈꯤꯗꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯕꯗ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨ ꯃꯥꯏ ꯁꯣꯛꯂꯤ ꯂꯩꯁꯨ ꯂꯩꯇꯕꯁꯤꯗ ꯂꯥꯛꯂꯦ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯂꯤꯕ ꯂꯥꯔꯉꯝ ꯑꯃꯗꯤ ꯂꯥꯊꯩꯒꯤ ꯃꯐꯝꯗ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛꯇꯨ ꯍꯩꯊꯔꯛꯂꯝꯃꯤ ꯈꯨꯜꯂꯥꯛꯄꯤꯅ ꯊꯤꯅ ꯉꯥꯡꯂꯛꯂꯕꯗ ꯂꯥꯔꯉꯝ ꯑꯃꯗꯤ ꯂꯥꯊꯩ ꯑꯗꯨ ꯋꯥ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯤ ꯁꯤꯡꯁꯟ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯀꯗꯥꯏꯗ ꯊꯩꯔꯒ ꯂꯣꯠꯍꯟꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯦ ꯀꯔꯤꯃꯗ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯈꯤꯗꯦ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯉꯤ ꯈꯨꯜꯂꯥꯛꯄꯤ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗꯒ ꯑꯁꯨꯝꯅꯒ ꯉꯥꯡꯂꯛꯂꯝꯃꯤ ꯈꯨꯜꯂꯥꯛꯄꯤ ꯌꯥꯔꯣꯏ ꯈꯨꯜ ꯑꯁꯤ ꯅꯨꯄꯤꯅ ꯄꯥꯜꯂꯤ ꯅꯨꯄꯤꯅ ꯉꯝꯃꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯗꯣꯔꯤꯕꯅꯣ ꯅꯨꯄꯤꯅ ꯄꯥꯟꯕ ꯈꯨꯜ ꯑꯃꯕꯨ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯗꯤ ꯀꯣꯛꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯨꯗꯅ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯍꯦꯛ ꯈꯜꯂꯨ ꯁꯛꯇꯥꯁꯤꯡꯁꯤꯒ ꯌꯦꯡꯉꯨ ꯀꯣꯏꯅ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯈꯤꯔꯕ ꯁꯤꯔꯤꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥ ꯈꯪꯗꯕ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯏ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯕꯨ ꯍꯤꯡꯅꯝ ꯅꯝꯂꯤꯕꯁꯤꯕꯨ ꯍꯣ ꯂꯩꯕꯨ ꯂꯩꯔꯕꯗꯤ ꯐꯩꯌꯦ ꯆꯩꯔꯥꯛ ꯑꯗꯨꯕꯨꯗꯤ ꯄꯤꯖꯧ ꯂꯩꯇ꯭ꯔꯦꯗꯅ ꯁꯦ ꯌꯥꯔꯦ ꯍꯟꯕꯤꯔꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯨ ꯍꯟꯕꯤꯔꯣ ꯍꯌꯦꯡ ꯈꯣꯏ ꯉꯥꯡꯕꯒꯨꯝꯅꯅꯤ ꯑꯣꯟꯊꯣꯛꯅ ꯋꯥꯏ ꯆꯤꯟꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯡꯁꯟꯒꯤ ꯃꯃꯥ ꯑꯗꯣ ꯍꯨꯠ ꯐꯦꯠ ꯇꯧꯔꯝꯂꯒ ꯃꯈꯥ ꯆꯤꯛꯂꯒ ꯏꯃꯨꯡ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯇꯁꯦꯡꯅꯃꯛꯇꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯁꯤꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈ꯭ꯔꯤꯕꯅꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯣꯠꯍꯜꯂꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯤꯌꯥꯝꯅ ꯍꯧꯔꯒ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯈꯣꯏꯅ ꯊꯩꯔꯒ ꯊꯝꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯛꯁꯪ ꯉꯥꯡ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯂꯥꯛꯏ
ꯈꯨꯜ ꯑꯁꯤꯒꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯂꯒꯅꯤ ꯈꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯤ ꯃꯁꯥꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯔꯒ ꯂꯩ ꯂꯥꯡꯉꯝ ꯑꯃꯗꯤ ꯂꯥꯊꯩ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯨꯕꯗꯣ ꯂꯥꯜꯂ ꯃꯥꯜꯂꯤ ꯈꯟ ꯅꯨꯡꯉꯥꯏꯇꯕꯅ ꯈꯨꯂꯥꯛꯄꯤꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖ ꯑꯁꯨꯝꯅ ꯃꯇꯝꯅ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯁꯤꯡꯁꯟ ꯑꯗꯣ ꯃꯍꯥꯛꯅ ꯃꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯊꯨꯡꯂꯔꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯅꯤ ꯑꯁꯤꯅ ꯁꯤꯡꯁꯟꯒꯤ ꯀꯥꯡꯒ ꯃꯈꯥ ꯑꯗꯨꯗ ꯐꯖꯅ ꯇꯧꯊꯣꯛꯂꯒ ꯂꯩꯅꯨꯡꯗ ꯀꯥ ꯃꯆꯥ ꯑꯃ ꯁꯦꯝꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯀꯅꯥꯅꯁꯨ ꯎꯕꯗ ꯈꯪꯒꯗꯕ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯤꯌꯥꯝꯅ ꯊꯤꯕ ꯂꯥꯛꯂꯕꯗ ꯃꯆꯥꯅꯤꯄꯥ ꯁꯤꯡꯁꯟ ꯑꯗꯨꯕꯨ ꯂꯣꯠꯍꯟꯈ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯆꯥ ꯑꯗꯨꯕꯨ ꯂꯩꯅꯨꯡꯗꯒꯤ ꯀꯧꯊꯣꯛꯂꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯏ ꯈꯥꯛꯅ ꯑꯗꯨꯒ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯀꯌꯥ ꯆꯥꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯒ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯊꯥꯏꯃꯩ ꯑꯗꯨꯁꯨ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯔꯤ ꯂꯥꯡꯉꯝ ꯑꯃꯗꯤ ꯂꯥꯊꯩ ꯑꯗꯨꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯄ ꯉꯝꯈꯤꯗ꯭ꯔꯕꯅꯤ ꯈꯨꯂꯥꯛꯄꯤ ꯑꯃꯗꯤ ꯊꯥꯏꯃꯩ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯐꯝꯃꯒ ꯂꯩ ꯍꯧꯖꯤꯛ ꯈꯛꯇ ꯉꯥꯏꯔꯤ ꯀꯥꯔꯣꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯕꯗꯣ ꯀꯥꯔꯣꯡ ꯑꯗꯨ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯝꯂꯥꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ ꯁꯤꯝꯂꯥꯅ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯩ ꯆꯥꯛ ꯑꯁꯤ ꯊꯤꯔꯒꯦ ꯉꯥꯏꯍꯥꯛꯄꯨ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨ ꯌꯥꯔꯕꯗꯤ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯂꯣ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯇꯔꯛ ꯂꯩꯍꯧꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯐꯠꯇ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ ꯀꯅꯥꯅ ꯈꯪꯒꯅꯤꯒꯦ ꯍꯌꯦꯡꯗꯒꯤꯗꯤ ꯉꯟꯅ ꯍꯜꯂꯛꯂꯣꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯥꯔꯣꯡꯅ ꯑꯩꯁꯨ ꯈꯪꯏꯗ ꯑꯩ ꯉꯟꯅ ꯍꯜꯂꯛꯈꯤ ꯐꯅ ꯑꯁꯤꯟꯕ ꯂꯩꯔꯕꯁꯨ ꯑꯩꯗꯤ ꯌꯨꯝꯗ ꯉꯟꯅ ꯍꯜꯂꯛꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯍꯥꯛ ꯁꯥꯎꯔꯒꯅꯨ ꯈꯨꯂꯥꯛꯄꯤ ꯑꯗꯣ ꯃꯁꯥ ꯃꯊꯟꯇ ꯐꯝ ꯊꯥꯗꯣꯛꯆꯔꯒꯦ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯅ ꯍꯣꯠꯅꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯊꯦꯝꯖꯤꯟꯗꯅ ꯍꯧꯖꯤꯛꯇꯗ ꯐꯈꯤꯕꯗ ꯉꯥꯏꯔꯤ ꯏꯆꯦ ꯊꯥꯏꯃꯤ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ ꯅꯪ ꯃꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯔꯒꯅꯨꯀꯣ ꯉꯁꯥꯏ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯆꯩꯔꯛꯈ꯭ꯔꯖꯥꯠꯅꯤꯗ ꯁꯤꯡꯁꯟꯒꯤ ꯃꯃꯥ ꯑꯗꯨꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯃꯈꯣꯏꯅ ꯆꯩꯔꯛꯂꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯋꯥꯁꯨ ꯉꯥꯡꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯕꯅꯤ ꯃꯗꯨ ꯅꯨꯄꯤꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ ꯋꯥꯉꯥꯡ ꯀꯝꯖꯧ ꯌꯥꯝꯅ ꯍꯨꯜꯂꯤ ꯋꯥꯁꯤ ꯑꯃꯔꯣꯝꯗ ꯊꯩꯈꯤꯒꯗꯧꯔꯤ ꯆꯥꯛ ꯑꯗꯨ ꯉꯥꯏꯈꯣ ꯊꯤꯈꯤꯅꯨ ꯑꯩ ꯉꯁꯤꯗꯤ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯒꯗꯕꯅꯤ ꯏꯁꯥꯒꯤ ꯆꯥꯡꯌꯦꯡꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯄꯥꯡꯊꯣꯛꯀꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯅꯪꯉꯣꯟꯗꯁꯨ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯍꯥꯏꯗ꯭ꯔꯕꯅꯤ ꯁꯤꯝꯂꯥꯅ ꯀꯔꯤ ꯆꯥꯡꯌꯦꯡꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯅꯪ ꯄꯥꯗꯤ ꯄꯥꯈꯠꯀꯅꯨꯀꯣ ꯅꯪ ꯁꯥꯎꯁꯨ ꯁꯥꯎꯒꯅꯨ ꯑꯩ ꯑꯁꯤ ꯀꯕꯣꯀꯩ ꯑꯣꯟꯕꯒꯤ ꯃꯍꯩ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯑꯣꯟꯕ ꯉꯝꯂꯕꯅꯤ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ ꯇꯥꯏꯕꯪ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯁꯥꯕꯨꯛ ꯉꯥꯕꯨꯛꯀꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯉꯣꯟꯗꯁꯨ ꯎꯠꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩ ꯀꯕꯣꯀꯩꯒꯤ ꯃꯍꯩ ꯑꯗꯨ ꯁꯤꯖꯤꯟꯅꯗꯕ ꯀꯨꯏꯔꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯑꯃꯨꯛꯇ ꯇꯧꯏ ꯅꯪ ꯁꯪꯒꯗꯕꯅꯤꯀꯣ ꯑꯩꯅ ꯀꯕꯣꯀꯩ ꯑꯗꯨ ꯍꯦꯛ ꯑꯣꯜꯂꯛꯂꯕ ꯃꯤꯀꯨꯞꯇ ꯅꯍꯥꯛ ꯑꯀꯤ ꯑꯈꯪ ꯑꯩꯉꯣꯟꯗ ꯎꯠꯂꯛꯄ ꯌꯥꯗꯦ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯋꯥꯈꯜ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯌꯨꯝꯗ ꯊꯝꯂꯝꯂꯣ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯈꯖꯤꯛꯇꯗ ꯑꯀꯤ ꯑꯈꯪꯕ ꯄꯣꯛꯈ꯭ꯔꯕꯗꯤ ꯋꯥꯈꯜ ꯆꯣꯏꯒꯗꯧꯔꯤꯕꯅꯤ ꯂꯥꯎ ꯃꯄꯥꯜꯗ ꯊꯣꯛꯂꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯌꯥꯎꯒꯗꯕ ꯅꯠꯇꯦꯗ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟꯁꯤꯡ ꯑꯗꯨꯁꯨ ꯆꯤꯟꯐꯥ ꯂꯣꯏꯅ ꯄꯨꯔꯕꯅꯤ ꯁꯤꯝꯂꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯇꯜꯂꯤꯁꯤ ꯀꯣꯟꯅ ꯌꯦꯡꯂꯁꯤ ꯍꯥꯏꯕꯅꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯇꯜꯂꯦꯕ ꯀꯥꯔꯣꯡꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯍꯥꯛꯅ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯀꯤꯒꯅꯨꯅꯦ ꯂꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯩ ꯊꯅ ꯊꯣꯛꯄꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯅꯃꯥꯡꯗ ꯑꯁꯨꯝꯃꯛ ꯎꯠꯀꯦ ꯇꯧꯕꯅꯤ ꯂꯥꯎ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯀꯥꯔꯣꯡꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯝꯂꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜ ꯑꯗꯣꯝꯗꯅꯤ ꯊꯣꯔꯛꯂꯤꯕꯁꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯗꯕꯒꯤ ꯅꯥꯄꯤꯅ ꯄꯥꯛꯇꯛ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯅꯪ ꯑꯁ꯭ꯋꯥꯏꯗ ꯈꯔ ꯂꯥꯞꯇꯛ ꯂꯩꯌꯨ ꯑꯩ ꯑꯁ꯭ꯋꯥꯏ ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯂꯩꯒꯦꯀꯣ ꯊꯥꯎꯃꯩ ꯑꯁꯤ ꯄꯥꯏꯌꯨ ꯀꯤꯒꯅꯨꯅꯦ ꯀꯅꯥꯕꯨ ꯀꯤꯔꯤꯕꯅꯣ ꯑꯩ ꯁꯤꯅ ꯄꯨꯔꯣꯏꯕꯅꯤꯅꯦ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯅꯪ ꯀꯔꯤꯒꯨꯝꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯗꯤ ꯌꯨꯝꯗ ꯆꯦꯟꯁꯤꯟꯈꯤꯒꯗꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯏꯆꯥ ꯄꯤꯛꯂꯤꯕꯅꯤꯀꯣ ꯀꯥꯇꯨ ꯀꯔꯟ ꯇꯧꯒꯅꯨꯀꯣ
Karongna Hay ngay khune nang ba Hira Kati amna pakalibadu bukarin Ay na hayabadi hayrabani Karisu tauroini Ay su khangini Kulla si awa na tarak pa haybasi khang mangambanati Ay na sangye nga si tahawdrabadi Ayeng matang matam sabada On mangamloy daribani Ay yemo Ay haugsik lason son ba hawragi ko Asum na haraga karong kongray sa na fam masila duda lason zon kayado matang son ba hawrag lami Asum nek solak paga makoy na layriba inkol matola sige akoy bada nung silay na sila aduga una singsu karong imasatam ni yom sinkri tangna umikopda taibang haksang tadukla mafi furit amadi siliba kudayadusu masit tana segairakli taibang haksang adudagi Matu zom khajik dagi asum chakhalak mamai thangdadi muna ut masuga lang laba chauraba kabo ka hedugi saktam hado lang beloirali hek lang beloibaga karong ado phuk laung hawala aduga simla da munna nga haktang yengi simla adudi masal mayam adi makla ka do thak niklabani simla na tabro moi paba Karino na hangna tawri basibo ay kibani yadri haybani taibang haksang da amok taon thurak lo karong na ha nangi mi hulla siriko ay nini ay wakhala do maktari ni karisu tawroi nang karigino pakhali badabo laukse inakta sanga u ay gi maithong asida nakut aduna nalagi yang serula karisu tawroi ni nahang na adog yam na pakhali badabo karigino Simla adu kina mapuroi ba karong na khairak pagi matung in para prap sange aduga kabo kai ola ba karong gi maithong aduda tak na mamit ushalaga pairega nari karisu tawdri kari mata tawrak trabasida aki ba pumba thaduk lam nok tu namba puroi ba kabo kai ole basida sina koli asum na matay manawani ase haraw tayam na lay minaringai mikup asida imong na lehawba masano pi api sakalo imong digi kaplaga mapa lang da senthora ami masana kapagi makol tabada kabo kay ola makarong ado saw na masyong kangman pan sumanga dom tamna fallaw na songi angang ado na imong digi kaplaga senthora kaga saw na ba sa si ubaga kudak ado da angang ado sumanga ado da long na tanawan thakri wakal ga oiba nati sa ola ba karong ado masa kaplaba ni sadana chong silak libani simla adu supara prapsil sabung abuk ola ba mahak nadi sumag yaw kiba yam na khankri simla na karino nahang na tawri basi isa se haragi hairi bro bima si wakal taro si angang adu di chating laga lek thakrabani mama aduna angang adu ki lawai adu sor phu kami ngayaki matong angang adu kana kaplaga mamit pang torakli aduga ima karino asida lairibasi karino ima ay hamna ki ima simlana sa thoibiya ki ganuo sida lairibasi nahaki ipana onmani karimata ki ganu ko ngai khoni nahakbi imong dagi kapga senthorak libasi madubu karino karong na amu isa thoibiya ipani ne he karigi kiribano asum na hariga karong ado taibang haksang da khara on bahaurak lami taibang haksang on bahaurak pasira imong tamna sitla ga sangkri imong hek yaw khibaga taibang haksang adu mapung phana on kri khudai ahan meset mafi marol adu hongdok laga mapa langda amuk thogla aduga simla haujik loi lao isa thoibi adusu angang masaga oyabani imong da leiba kibatuda senthorak libani sak pulam leida sak thiru lao sak sa thuklasi isa thoibi lao masa nu pi adusu akiba pumaga pungpha phakri mapa da pambiyo haibagi matagum makhot adu khatlaga mapa bu kawi asum tawna makhoi immunung adusu harau da yamna numidangi saklen saramat numidang thangjelakpana khomlen tungun tan khri ngasi ahing thangzilakpa pung 12 ga tarka matam asida makhoi khollasi mamangi matamda lainungda khongnang puthaki bam famado ifut tapna phaurak lami ifut adugi ising thorak libali khulladisu phana launa phala no ngan mada thorak libi ising aduna yamna lona ko thakra bam famado ising na pungthan thangda bagi mawni phaurak libasi adubu nakalla maromda na kamdawi
Tolengi mayumdani Tolena desu mahaki osa tolana khoiram lamadagi haujikti masada karemata tawdri numidangi matam taramathoi tara fauba mahakti tumdri phamangda fagadu tharaga wakhal mon khalli tharik hamadi lusi adudi tumkhri mahangna phamanga sida tharaga tumguduribani mama amadi mahaki nupi asina phamung mathakta tumhalli ngasigi ahi ngasimakteda aigi sada lai fataba thajilakuna kangauna hallama nangbo aina paramari tambiba tabani aina ozada hangbadasu kari sukaidi mahangna tawserobagi mahi masana phangjagadabni yamna hakpa sairak nataba karigum amadi mangonda hallu hanpham thokpani haidana hairamido phari ai haujik ahi ngasimaktada mahakpu sulaknagi lemnadi tharoidana adudi mamangi matamda aina thamjinkiwa minabu fataba tawruklabadi khudaga paningai makhai yawbu leirik adubu kadaida leikrabasano o ada lonkalaga leiribasida soyanamaki yawramnagani hana thampham leirik singdudagi hausikti mafam loinamak khongli aina sakhairibani haidana hayoni asum tauna tolena do mahaki leirik thampham adu tamna sangi aduga leirik masa makak hangama palgi makhum panba makak puthorakli leirik adu phaaga manga sugo senada yawraga leirami asi oirabadi yari masida sangliba sibu kari no la tolama aduga sijinadraba fi masid amaga asi khakta nati singnang makak ahumsu sangani haiba aibu hausipo karai dikinone ladi ai khoi mana ai gi lai khoirambagi he ga tham khibani madu leiramgani madudagi hektamak tawraki singnang soi khoi gi sakhumda mapullama nga silga thamba thabung ama ani di phari ai khoi gi babana ai khoi gi maninga domda hawi haidani yalaga thamani tanu phana sarida sijinadaba fisu pai khai leina ashumna tawraki tolena do mahaki lai khoiramada sangada potla mayamado khodakta mathanda question chilaga hingi matama sida langi langba loirabada singnang makak ahum la tolama aduga sijinadraba fi masirama khak puthorakli lairik aduda yawram libadu makni mahagna hauksik tawgodribasi pari adudi tawgodribasi ahan oina laison dinon khar iribasi masi hekama pargi khodakta pan boyu koibado asum namuk tang yadi haibasi khangandrabadi makhadana mahangna fataba thabak adumak tawraga leiragani asumna tolen haujikti la ton thak aduda sijenadaba fi adu hapi fi adu ge mathakta singnang makak ahom adu su haplaga haujikti laison dijon kaya do son ba horklani asumna tawrakpaga amaromda famungda ningai dana tom liba amore ngado masadu leng bathin ba hawgalaklami tumlamadagi phuglaun hawgalai masagi mareng balado karigum amane leng sinbagum tawri karino ai leng ba sita tawri basibo kadai de ka ai bu sujaloro basano as yadre sorka kak thingli ashumna hujiki mahak ado khajik tigi khang ngamdabadagi phamanga du takom tharaga tharo maru on bahork labi konjel sukan lauba ngamjadi mathanna tajabani masil da sonjari bado ashumna tawri nge sar asida mahaki phamungda mahangna hausikta suklama phaijuk ado miyoi ma phamagi maungda mathanna da lonkhat charai madu ubada tharo maru olambaka da swai akibana masadu tu sungkhalaplammi kari matawdo sini aina tawkhibadu ko samanana tawrakli basibo he nang ai kanano khangbra selo mapalangda selo nang na ai imung asida karino tawri basibo selo aina hari basin selo bahagna hari banu mathantani ta singnamakti tolena somna tawrakpadagi mayaina tawrakli bani thangna me kupta masil mare yado khangpha phajen morom solamadasu wangang mangam khiri laima yadu da fidring song awa sena du khangserami thangna me kupta masamaki phamungi kang khaduda kana gumba mana makhom makhut adu phairaga singsin khibagum sorosro singchen khri amore ngado mahang laiba ka siri makhoi yumja odudai tongana ka amalong thoga saba ka adudani mahangna thamli basi aduna makhomo karimada tadi makhoi himung himi oisingnasu isi sikhayado maktummi
ꯑꯁꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕꯗ ꯇꯣꯂꯦꯟ ꯑꯗꯨꯁꯨ ꯃꯃꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯋꯥ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯦ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯐꯃꯥꯡꯗ ꯊꯥꯔꯤꯕ ꯀꯧꯅꯥ ꯐꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯈꯣꯝꯂꯦꯟ ꯇꯨꯒꯨꯟ ꯇꯥꯟꯈꯤꯔꯝꯃꯤ ꯃꯇꯝꯅ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯤ ꯅꯣꯡꯅ ꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯣꯔꯦꯡ ꯑꯗꯨꯗꯤ ꯀꯥꯡꯈ ꯃꯈꯥꯗꯨꯗ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯔꯩ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯃꯉꯛ ꯑꯗꯨ ꯆꯦꯞꯄꯔꯩꯅ ꯂꯩꯔꯤ ꯁꯤꯕꯃꯛꯇꯤ ꯅꯠꯇꯦ ꯃꯤꯍꯨꯜꯗꯤ ꯆꯣꯡꯂꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯦꯛꯊꯔꯤꯕꯅꯤ ꯃꯃꯥ ꯍꯅꯨꯕꯤ ꯑꯃꯗꯤ ꯃꯄꯥ ꯑꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯋꯥ ꯑꯔꯨꯕ ꯈꯔ ꯁꯤꯅꯥꯒꯤ ꯈꯟ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯎꯔꯤ ꯐꯃꯨꯡꯗꯗꯤ ꯂꯩꯔꯝꯗ꯭ꯔꯗꯅ ꯀꯥꯡꯒ ꯃꯈꯥꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯣꯏꯀꯧ ꯀꯧ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯏꯀꯠꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯍꯧꯖꯤꯛꯇꯤ ꯑꯃꯣꯔꯦꯡ ꯑꯗꯣ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯐꯪꯕ ꯍꯧꯔꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯥꯝꯌꯥꯊꯦꯜ ꯈꯣꯜꯂꯅꯤ ꯇꯥꯝꯌꯥꯊꯦꯜ ꯈꯣꯜꯁꯨ ꯑꯌꯨꯛ ꯑꯁꯤꯃꯛꯇꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯣ ꯍꯧ ꯃꯍꯩ ꯑꯉꯛꯄꯅ ꯃꯁꯥꯗꯨ ꯊꯟꯅꯈ꯭ꯔꯦ ꯈꯔ ꯑꯃꯗꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯄ ꯌꯥꯎꯏ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯀꯤꯕ ꯄꯥꯈꯠꯄꯒꯤ ꯃꯃꯤꯁꯨ ꯇꯥꯏ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯦꯜꯂꯛꯏ ꯈꯨꯂꯥꯛꯄꯤ ꯑꯗꯨꯁꯨ ꯑꯌꯨꯛꯇ ꯍꯧꯒꯠꯆꯔꯒ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯖꯔꯒ ꯂꯩꯔꯤꯕꯅꯤ ꯀꯥꯔꯣꯡ ꯑꯗꯨꯗꯤ ꯉꯁꯤ ꯇꯧꯔꯛꯀꯗꯣꯔꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯈꯪꯕꯅ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯔꯨꯕ ꯑꯣꯏꯗꯦ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯁꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯖꯔꯤ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯄꯧꯊꯥꯡꯉꯝ ꯑꯃꯗꯤ ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨ ꯂꯥꯛꯂꯒ ꯈꯨꯂꯥꯛꯄꯤꯗ ꯑꯁꯨꯝꯅ ꯋꯥꯀꯠꯂꯔꯤ ꯄꯧꯊꯥꯡꯉꯝꯅ ꯈꯨꯂꯥꯛꯄꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯣꯡꯅꯥꯡꯅ ꯄꯨꯊꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯂꯥꯛꯄꯤ ꯑꯃꯨꯛꯇꯗꯤ ꯃꯤꯠꯌꯦꯡ ꯁꯝꯈꯩꯕꯤꯌꯨꯗꯣ ꯌꯦꯡꯉꯨ ꯂꯥꯎ ꯏꯀꯨꯠ ꯀꯨꯠꯄ ꯃꯤꯠꯅ ꯎꯕ ꯐꯪꯗ꯭ꯔꯕ ꯂꯩꯔꯣꯜꯗ ꯄꯨꯊꯈ꯭ꯔꯕ ꯈꯣꯡꯒꯥꯡ ꯃꯔꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯄꯨꯗ꯭ꯔꯨꯛ ꯁꯧꯔꯒ ꯂꯩꯍꯧꯔꯤ ꯃꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯈꯣꯏ ꯇꯥꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝ ꯃꯐꯝ ꯑꯃꯗ ꯍꯣꯡꯈꯤꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤꯗꯣ ꯈꯨꯂꯥꯛꯄꯤ ꯑꯗꯨꯗꯤ ꯄꯧꯊꯥꯡꯉꯝ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯎꯕꯗ ꯃꯥꯏꯊꯣꯡ ꯃꯃꯣꯟꯅꯣ ꯑꯁꯨꯝꯅ ꯄꯧꯊꯥꯡꯉꯝ ꯑꯃꯗꯤ ꯇꯤꯟꯕꯤꯔꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯐꯣꯡꯗꯣꯛꯆꯒꯦ ꯆꯨꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯏꯐꯨꯠ ꯐꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯀꯥꯔꯣꯡꯅ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯕꯅꯤ ꯃꯗꯨ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯅ ꯇꯥꯅꯕꯒꯤ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯏꯀꯪ ꯊꯣꯛꯂꯤꯕꯁꯤ ꯃꯗꯨꯗꯒꯤ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯅꯃꯛ ꯑꯋꯥꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯅꯣꯡꯗꯝꯕꯤꯔꯕꯅꯤ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯃꯇ ꯅꯨꯡꯁꯥ ꯊꯤꯔꯨꯒꯅꯨ ꯍꯧꯖꯤꯛꯇꯤ ꯏꯐꯨꯠ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄꯤꯅ ꯃꯀꯣꯛꯁꯤꯡꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯣꯡꯅꯥꯡ ꯄꯨꯊꯈꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯏꯁꯤꯡꯅ ꯄꯨꯡꯊꯨꯝ ꯏꯁꯤꯡ ꯑꯗꯨ ꯕꯨꯔꯨ ꯂꯩꯔꯣꯜꯅꯨꯡꯗꯒꯤ ꯀꯥꯈꯠꯂꯛꯂꯤꯕꯗꯨ ꯎꯔꯤ ꯄꯧꯊꯥꯡꯉꯝꯅ ꯈꯨꯂꯥꯛꯄꯤ ꯎꯕꯤꯔꯕ꯭ꯔꯥ ꯃꯁꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯑꯈꯪ ꯑꯍꯩ ꯑꯃꯗ ꯂꯥꯏꯁꯤ ꯑꯃꯨꯛꯇ ꯇꯥꯍꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤ ꯄꯨꯡꯊꯨꯝ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕ ꯇꯥꯔꯦ ꯈꯨꯂꯥꯛꯄꯤ ꯈꯨꯂꯥꯛꯄꯤꯅ ꯀꯔꯤꯃꯇ ꯄꯥꯈꯠꯀꯅꯨꯅꯦꯍꯦ ꯄꯧꯊꯥꯡꯉꯝ ꯅꯍꯥꯛꯅ ꯄꯥꯈꯠꯂꯤꯕꯗꯨ ꯁꯣꯏꯔꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯅꯣꯡꯗꯝꯕꯤꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯏꯀꯪ ꯊꯣꯛꯂꯤꯕꯁꯤ ꯏꯐꯨꯠꯇꯒꯤ ꯊꯣꯔꯛꯂꯤꯕ ꯏꯁꯤꯡ ꯃꯌꯥꯝ ꯑꯁꯤ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡ ꯄꯨꯡꯀꯣꯛ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ ꯑꯁꯦꯁꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯂꯣꯏꯅ ꯋꯥꯅꯔꯕꯅꯤ ꯅꯈꯣꯏꯒꯤ ꯄꯥꯇ꯭ꯔ ꯏꯁꯤꯡ ꯍꯥꯞꯅꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯨ ꯃꯐꯝ ꯑꯁꯤꯗ ꯏꯐꯨꯠ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯈꯪꯉꯩ ꯌꯧꯅ ꯁꯨꯛꯎ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯃꯗꯤ ꯆꯥꯛꯊꯣꯡ ꯐꯤꯁꯨꯡ ꯇꯧꯒꯗꯕꯅꯤꯀꯣ ꯀꯔꯤꯃꯇ ꯁꯤꯡꯅꯔꯨꯒꯅꯨ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯍꯩ ꯔꯥ ꯑꯗꯨꯃꯇꯪꯗꯤ ꯑꯃꯨꯛꯇꯪ ꯈꯠꯂꯒ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯑꯗꯨ ꯎꯠꯁꯤꯗꯣ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯤꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯄꯨꯔꯤꯕꯁꯤꯡ ꯑꯗꯨ ꯀꯣꯛꯍꯜꯂꯝ ꯍꯧꯖꯤꯛꯇꯤ ꯆꯦꯡ ꯂꯩ ꯍꯩꯔꯥꯅ ꯆꯤꯡꯕ ꯀꯠꯇꯨꯅ ꯏꯐꯨꯠ ꯊꯣꯛꯂꯤꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯑꯀꯨꯠꯄ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯩ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯅꯔꯛꯂꯒ ꯏꯁꯤꯡ ꯁꯣꯛꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯇꯥꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯑꯋꯥ ꯃꯃꯤ ꯇꯥꯗꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯠꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯈꯩ ꯀꯥꯔꯣꯡꯒꯤ ꯃꯁꯥꯗꯗꯤ ꯈꯖꯤꯛ ꯆꯤꯡꯅꯕ ꯑꯀꯤꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯌꯥꯏ ꯇꯝꯕꯗꯨꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯗꯣ ꯃꯍꯥꯛꯇꯤ ꯀꯔꯝꯅꯕꯨ ꯀꯥꯎꯕ ꯉꯝꯒꯅꯤ ꯃꯗꯨꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯖꯔꯒ ꯂꯩ
ꯑꯁꯨꯝꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕꯗꯣ ꯍꯔꯥꯎ ꯃꯤꯅꯣꯛꯇꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯤꯕꯁꯤ ꯁꯤꯡꯁꯥꯟꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯍꯦꯟꯗꯣꯛꯇꯦ ꯃꯆꯥꯅꯤꯄꯥ ꯁꯤꯡꯁꯥꯟ ꯑꯗꯨꯁꯨ ꯃꯤꯑꯣꯏ ꯃꯤꯜꯐꯨꯜ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯣꯠꯐꯝ ꯀꯥꯡꯒ ꯃꯈꯥꯗꯨꯗ ꯆꯪꯉꯒ ꯂꯣꯠꯂꯤ ꯃꯤꯑꯣꯏ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯤꯈꯣꯜ ꯇꯥꯕꯗꯅꯤ ꯃꯍꯥꯛꯅ ꯂꯣꯠꯂꯤꯕꯁꯤ ꯁꯤꯡꯁꯥꯟꯅ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦꯗ ꯃꯥꯂꯤꯌꯥꯗꯣ ꯂꯥꯡꯉꯝꯒ ꯂꯨꯍꯣꯡꯈ꯭ꯔꯕꯀꯣ ꯑꯩꯅꯗꯤ ꯌꯥꯝꯅ ꯆꯥꯛꯆꯈꯤꯕꯅꯤꯀꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯁꯨꯡ ꯐꯤꯔꯥꯟ ꯆꯥꯕꯤ ꯃꯥꯂꯤꯌꯥ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯗꯦꯗꯀꯣ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯈꯨꯗꯣꯡ ꯆꯥꯕꯗꯤ ꯂꯧꯗꯕ ꯌꯥꯗꯦ ꯑꯩ ꯑꯁꯤꯡꯕ ꯇꯟꯖꯥ ꯁꯣꯏꯗꯅ ꯉꯥꯏꯒꯅꯤ ꯍꯤꯔꯥ ꯏꯇꯥꯎ ꯂꯥꯡꯉꯝ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯏꯇꯥꯎꯗꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯕꯅꯤ ꯅꯍꯥꯛ ꯑꯃꯗꯤ ꯂꯥꯊꯩꯅ ꯂꯨꯆꯤꯡꯗꯨꯅ ꯉꯔꯥꯡꯇ ꯌꯨꯝ ꯑꯁꯤꯗ ꯑꯩꯕꯨ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯕ ꯂꯥꯛꯍꯟꯈꯤꯕꯗꯣ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯈꯣꯏꯅꯁꯨ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯅ ꯈꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯇꯥꯛꯄ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯡꯅꯔꯛꯂꯕꯗꯤ ꯑꯩꯅ ꯍꯦꯟꯅ ꯁꯤꯡꯅꯁꯟꯒꯗꯕꯅꯤ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯔꯒ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯤ ꯊꯥꯏꯃꯩꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯕꯁꯨ ꯊꯥꯏꯃꯩ ꯑꯗꯨꯁꯨ ꯂꯩꯔꯝꯗꯦ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯁꯨ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯁꯣꯏꯗꯅ ꯂꯦꯛꯂꯝꯂꯒꯅꯤꯅꯤ ꯈꯨꯜ ꯑꯁꯤ ꯏꯀꯪ ꯊꯣꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯩꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯅꯤꯡꯗꯅ ꯂꯩꯕꯁꯤꯕꯨ ꯏꯁꯣꯔ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯆꯪ ꯍꯦꯛꯇ ꯆꯪꯉꯤꯗ ꯑꯩ ꯊꯕꯛ ꯑꯁꯤꯗꯤ ꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯛꯄ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯤꯡꯅꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯕ ꯅꯠꯇ꯭ꯔ ꯅꯍꯥꯛꯁꯨ ꯏꯃꯥ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯕꯨ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯊꯝꯕꯤꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯐꯅꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯑꯩꯅ ꯇꯧꯈ꯭ꯔꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯟꯅꯗꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯊꯧꯔꯝ ꯀꯔꯤ ꯄꯥꯏꯈꯠꯁꯤꯒꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯄꯥꯏꯈꯠꯀꯗꯕꯁꯤ ꯃꯥꯂꯤꯌꯥ ꯅꯪ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯑꯇꯩꯁꯨ ꯄꯥꯏꯈꯠꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯤꯐꯠꯇꯁꯤꯡ ꯁꯟꯅꯗꯨ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯉꯥꯛꯇꯅꯤ ꯃꯀꯣꯛ ꯑꯁꯤꯗ ꯄꯔꯦꯡ ꯁꯥꯅ ꯈꯜꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯍꯨ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯡꯉꯝꯒꯤ ꯃꯌꯨꯝꯗꯅꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯅꯪꯂꯝꯕꯗꯨꯁꯨ ꯉꯁꯤꯗꯒꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯂꯤ ꯃꯥꯂꯤꯌꯥꯅ ꯂꯥꯡꯉꯝꯕꯨ ꯌꯦꯡ ꯍꯔꯥꯎ ꯃꯃꯣꯟꯅꯣ ꯑꯁꯨꯝꯅ ꯂꯛꯅꯖꯔꯛꯏ ꯅꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯌꯥꯝꯅ ꯆꯠꯅꯤꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔ ꯃꯥꯅꯁꯨ ꯎꯔꯤ ꯄꯨꯈ꯭ꯔꯤ ꯇꯧꯕꯗꯣ ꯁꯨꯡꯆꯠ ꯆꯠꯍꯜꯂꯣꯏ ꯍꯧꯖꯤꯛꯇꯤ ꯇꯧꯔꯔꯣꯏꯌꯦ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄꯁꯨ ꯂꯩꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯆꯧꯗꯣ ꯄꯥꯊꯣꯛꯀ ꯏꯁꯤꯡ ꯆꯦꯜꯂꯤꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯃꯃꯨꯛ ꯇꯧꯕꯅꯣ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯒꯤ ꯅꯑꯣꯡ ꯑꯗꯨ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯗ ꯂꯥꯡꯉꯝꯅ ꯅꯪꯁꯨ ꯄꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯍꯥꯏꯒꯅꯨꯗ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗ ꯇꯧꯔꯤꯕ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯗꯨꯁꯨ ꯐꯅꯌꯥꯝ ꯐꯖꯅꯗꯤ ꯇꯧꯕ ꯍꯧꯔꯕꯅꯤ ꯃꯗꯨꯕꯨ ꯍꯦꯛꯇꯃꯛ ꯈꯨꯜꯂꯥꯛꯄꯤꯅ ꯂꯦꯞꯄꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯗꯦ ꯃꯗꯨꯕꯨꯁꯨ ꯇꯧ ꯃꯗꯨꯁꯨ ꯏꯁꯤꯡ ꯆꯟꯁꯤꯜꯂꯒ ꯊꯝꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤꯗ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯒꯤꯗꯤ ꯈꯨꯜꯂꯥꯛꯄꯤꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯂꯤꯌꯥ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯛꯂꯤꯕꯁꯤ ꯀꯨꯏꯗ꯭ꯔꯤꯗꯅ ꯉꯔꯥꯡ ꯅꯍꯥꯟꯅꯁꯤ ꯏꯃꯥ ꯊꯥꯏꯃꯩꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯂꯥꯛꯏ ꯍꯥꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯟꯅ ꯀꯥꯎꯏ ꯍꯥꯏ ꯌꯨꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯃꯒ ꯂꯩꯔꯝꯂꯕꯗꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯂꯒ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕꯗꯣ ꯂꯝꯕꯥ ꯄꯥꯅꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯃꯊꯟꯗ ꯂꯩꯕꯅꯤꯅ ꯏꯃꯥ ꯑꯗꯨꯁꯨ ꯈꯔ ꯀꯤꯒꯦ ꯍꯥꯏꯅꯤ ꯅꯪꯗꯤ ꯃꯄꯥꯜ ꯊꯣꯛꯇꯕꯅꯤꯅ ꯈꯪꯂꯤꯔꯣꯏ ꯑꯩꯗꯤ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯇꯤꯟꯕ ꯆꯠꯄꯗ ꯏꯃꯥꯅ ꯂꯣꯟꯅ ꯍꯥꯏꯔꯛꯄꯅꯤ ꯈꯨꯜꯂꯥꯛꯄꯤꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯥꯏ ꯃꯗꯨꯗꯒꯤ ꯏꯃꯥ ꯑꯗꯨ ꯀꯤꯗꯅ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯉꯁꯤ ꯐꯥꯎꯕ ꯌꯥꯔꯤꯛꯂꯤ ꯍꯥꯏꯅꯤ ꯂꯥꯡꯉꯝꯅ ꯇꯝꯂꯛꯂꯤꯕꯁꯤ ꯇꯥꯕꯗ ꯃꯥꯂꯤꯌꯥꯗꯣ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ ꯏꯃꯥꯗꯣ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯣ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯃꯤꯅ ꯅꯠꯇ꯭ꯔꯒ ꯂꯥꯏꯅꯗꯤ ꯑꯗꯨꯃꯛ ꯄꯤꯔꯛꯈꯤꯕꯅꯤ ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯂꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯏꯃꯥꯒꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ ꯂꯥꯡꯉꯝꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯗ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯤꯔ ꯂꯥꯏꯔ ꯂꯝꯕꯥ ꯄꯥꯅꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯥꯏꯗꯤ ꯑꯣꯏꯔꯝꯂꯣꯏ
ताइबंग मी सोइदन ओइरमगनी कोंपांग कन्न कन्न कावी हाइनि थोंग अदुदबो नाखोइगी थोंग सेटपना थोंग अदु फकाइबा ngamdabani फरी मसिना मसि ओइख्रसनु इमासु खुलाकपिगा पुन्ना लैमिनारसनी करीबो एकाइबा लैगनी अदु फरी आइसु खुलाकपिगी मयुमदा हाइफेता यौरुखिगी करी करी वातनबा हाइबदो आइसु हांगलुखिगी पुखरी सवसि मखातना तौदुरिब्रा नत्रगना फुमजिन खिगदुरिब्रा हाइबदो हांतोकलुखिगी वहाई क्यासे हाइरम लांगा मदसु खुलाकपिगी मयुम तमनला आमी आमरोंदना कारोंग अदुदी ngasai ayuktagi mahaki thabak thoram sing adu tawraga leisari haujiktada khulakpigi mayumda thabakar I khulakpi aishu paudu tari madugidamak nung sathirugunuko ifut pudi oire adubu ifutagi thoglakpai sing aduna khullasi sinba thungna thumkhigadaba nati karisu tawroida mapu mahangna fanaba adumak nongnam lakkani madugidamak nung sathibirugunuko maya adu yamna phari haujikti आई करीगुम मथाउदो के हाइदन लाकपनी खुलाक पिसु ताबियो ममांगी मतमदा खुलाक पोंदुना पालिंगे मतमदा खुल्लसि अवान कोगलक्लबा नुंगाये फन पालबदी करीगुम्बा खुल्लसिगी ओइबा साग्लोंग मकत्तुना मयामसि हराउ तयाम पोइ हाई मदु पुमनमक खुंजामी अममदि खुलाक पिसु अकाउ पुरे सन बोइरी आई ngasitada ningsinga ido ai laigi leri kayasilai लाइरिक अदुदा आई ngasiतंग पारुबदा थेंगना जाबनी आई खोगी खुल्लसिगी मरमदा मयेक लानसु इरी लाइरिक अदुदा नुमित अफाबा अम येंगलगा आईगी वादी अदुमना साग्लोंग अमतंग कथोकनिंगिदो खुलाकपिना ए कारो नहांगना हाइरिबदो आई निंगसिंगदगुम तौरी आई खोइने पिकलिंगैदा अदुगुमना तौखिबगुमनि तौबनी इसे थाइमैदा अमुक्ता हांखिगी महाक साखोमदा साक थोंहौरिबनी असुमना खुलाकपिने थाइमैदा हांगलुबदा थाइमै यादसु पिकलिंगैदा तौखिबदो वरी नरकली असुम तौना मखोई खुल्लसिगी नुमित अफाबा अम येंगलगा ईश्वर महाकी मफमदा खुदोल तंबा ओइना कुंजा पुमना साग्लोंग अमा कटनबगिदमक ngasiगी नुमिसिदगी सिल्लांगबा हौखिरमी